ꯍꯧꯈꯤꯕ ꯇꯥꯡ 8 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯃꯔꯒ꯭ꯔꯥꯝꯗ ꯂꯩꯕ ꯆꯤꯡꯁꯨꯕꯝ ꯆꯪꯂꯦꯟꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯇꯦꯡꯕꯥꯡꯅꯅꯕ ꯏꯗꯨꯀꯦꯁꯅꯦꯜ ꯇ꯭ꯔꯁꯠ ꯑꯃ ꯁꯦꯝꯒꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯂꯦꯞꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒꯤ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯗꯨꯅ WMCꯒꯤ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ सी.एस. ꯅꯕꯀꯨꯃꯥꯔꯅ CSOꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯅꯕꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯜꯂꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯊꯝꯗꯨꯅ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯔꯥꯛ ꯚꯦꯂꯤꯗ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 11 ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯅ꯭ꯌꯨꯁ ꯁꯔꯚꯤꯁꯅ ꯐꯣꯡꯕ ꯆꯦꯐꯣꯡꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯍꯣꯡꯕ ꯂꯩꯔꯣꯏ ꯄꯥꯎꯅꯤꯜꯂꯥꯜ ꯍꯥꯎꯀꯤꯞ ꯑꯦꯟ. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯁꯨ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯁꯤꯜꯂꯛꯂꯕꯁꯨ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯥꯏꯀꯣꯠ ꯀꯦꯟꯗ꯭ꯔꯒꯤ MLA ꯄꯥꯎꯅꯤꯜꯂꯥꯜ ꯍꯥꯎꯀꯤꯞꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ MLA ꯄꯥꯎꯅꯤꯜꯂꯥꯜ ꯍꯥꯎꯀꯤꯞꯀꯤ Xꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯄꯣꯁꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟꯅ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯤ ꯑꯍꯣꯡꯕ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 11 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯁꯔꯚꯤꯁꯦꯁ ꯂꯣꯟ 6ꯀꯤ ꯃꯅꯨꯡ ꯆꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯣꯟ 2 ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯕꯣꯔꯣ ꯌꯥꯎꯔꯦ ꯍꯥꯏꯅ ꯂꯣꯛ ꯁꯚꯥ ꯁ꯭ꯄꯤꯀꯔ ꯑꯣꯝ ꯕꯤꯔꯂꯥꯅ ꯂꯋꯔ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯁꯔꯚꯤꯁꯀꯤꯗꯃꯛ ꯍꯥꯞꯆꯤꯟꯈꯤꯕ ꯂꯣꯟꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯤ, ꯕꯣꯔꯣ, ꯗꯣꯒ꯭ꯔꯤ, ꯃꯩꯊꯤꯂꯤ, ꯎꯔꯗꯨ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯠꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯅꯗꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯁꯝꯕꯤꯠ ꯄꯥꯇ꯭ꯔ ꯃꯅꯤꯄꯨꯔꯗꯒꯤ ꯍꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯅꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯅ ꯂꯩꯕꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕꯤꯔꯕꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯦꯟ. ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯀꯅꯥꯅ ꯂꯩꯉꯥꯛ ꯄꯨꯕꯤꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯦꯟ. ꯕꯤꯔꯦꯟꯅ ꯐꯝ ꯊꯥꯗꯣꯛꯄ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯐꯣꯡꯗꯣꯛꯂꯗꯨꯅ ꯋꯥꯀꯠꯄ ꯍꯧꯅꯔꯛꯂꯤ꯫